मैम सपोर्ट तौबियो सुनाव मैम नेटसे अमुक जाए अमुक जाते नेट जारिङैदा मैम ngahak एलबीसिबो लाइफसिबो मैम चाइसिं चानरब्रो मैम चाइसिं चानरब्रो cho मैम के सिरा मैम सपोर्ट तौबियो कनाना लेगे
ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯕ ꯑꯕꯨꯡꯉꯣ ꯔꯣꯇꯤ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯅꯪ ꯈꯨꯝꯗꯦ ꯔꯣꯇꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯒ ꯈꯨꯝꯗꯦ ꯆꯥꯔꯦ ꯑꯣꯖꯥ ꯑꯗꯣ ꯉꯁꯥꯏ ꯅꯪ ꯁꯨꯔꯂꯥ ꯀꯧꯗ꯭ꯔꯤ ꯀꯔꯤꯒꯤ ꯑꯩꯗꯤ ꯈꯪꯗꯝꯅꯤꯅ ꯀꯧꯔꯝꯗ꯭ꯔꯦ ꯁꯛ ꯈꯪꯉꯝꯕ ꯌꯥꯏ ꯃꯤꯡꯗꯨꯗꯤ ꯈꯪꯗꯝꯅꯤꯅ ꯀꯧꯗ꯭ꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯣ ꯄ꯭ꯔꯣꯖꯦꯛꯁꯟ ꯆꯠꯂꯨꯏ ꯑꯣꯖꯥ ꯄ꯭ꯔꯣꯖꯦꯛꯁꯟ ꯆꯠꯂꯨꯕꯗꯨꯗꯤ ꯏꯁꯩ ꯂꯣꯏꯔꯦ ꯏꯁꯩ ꯍꯧꯔꯒ ꯀꯥꯟꯗ ꯍꯜꯂꯛꯄꯅꯤꯅ ꯑꯣꯖꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯎꯗ꯭ꯔꯣ ꯎꯏꯅꯦ ꯎꯏꯅꯦ ꯄꯥꯔꯤꯁꯤꯗꯤ ꯉꯥ ꯊꯣꯡꯉꯤ ꯍꯥꯏꯕ ꯑꯣ ꯅꯪ ꯄꯣꯖꯤꯁꯟ ꯆꯠꯂꯨꯕꯗꯨꯗꯤ ꯄꯣꯖꯤꯁꯟ ꯆꯠꯄꯗꯨꯗꯤ ꯏꯁꯩ ꯍꯧꯗ꯭ꯔꯤꯉꯩ ꯆꯠꯂꯤꯅꯤ ꯑꯗꯨ ꯏꯁꯩ ꯂꯣꯏꯔ ꯆꯥꯛ ꯆꯥꯔꯤꯅꯤ ꯅꯪ ꯎꯔꯝꯒꯅꯤ ꯀꯀꯥ ꯂꯥꯛꯄ ꯑꯣꯖꯥ ꯂꯥꯛꯄ ꯎꯔꯝꯅꯦꯕ ꯎꯔꯒ ꯀꯧꯗꯤ ꯀꯩ ꯑꯣꯖꯥ ꯑꯣꯖꯥ ꯂꯥꯛꯑꯝꯃꯦ ꯑꯩ ꯄ꯭ꯔꯤꯇꯤꯅꯤ ꯍꯥꯏꯗꯤ ꯑꯩ ꯈꯪꯉꯤꯗꯅ ꯅꯪ ꯃꯁꯛ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯤꯡꯗꯨ ꯈꯪꯗꯕꯅꯤꯅ ꯑꯣꯖꯥꯅꯁꯨ ꯍꯪꯗꯦ ꯉꯥ ꯊꯣꯡꯉꯤ ꯑꯣꯖꯥ ꯑꯩꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯎꯗ꯭ꯔꯣ ꯎꯏꯌꯦ ꯎꯏꯌꯦ ꯑꯣꯖꯥ ꯕꯤꯖꯤ ꯑꯣꯏꯕꯗꯨꯒ ꯀꯧꯔꯝꯗ꯭ꯔꯦ ꯈꯪꯉꯦ ꯈꯪꯉꯦ ꯅꯪꯅ ꯍꯩꯁꯜꯂꯤꯕ ꯑꯣꯖꯥ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯒ ꯃꯥꯒꯤ ꯐꯤꯁꯥ ꯐꯝꯃꯤ ꯑꯩ ꯏꯁꯩ ꯂꯣꯏꯔꯒ ꯐꯝꯅ ꯂꯩꯗꯨꯕꯨ ꯀꯃꯥꯏꯅ ꯕꯤꯖꯤ ꯑꯣꯏꯔꯤꯅꯣꯅꯦ ꯂꯥꯏꯛ ꯇꯧꯔꯣ ꯄ꯭ꯔꯤꯇꯤ ꯅꯪꯅ ꯏꯀꯥꯏꯅ ꯑꯣꯖꯥꯅ ꯀꯧꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯏꯁꯩ ꯃꯌꯥꯏ ꯆꯜꯂꯛꯄꯗꯅ ꯄꯣꯖꯤꯁꯟ ꯆꯠꯅ ꯍꯜꯂꯛꯑꯦ ꯑꯗꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯒꯣꯟꯅ ꯐꯝꯃꯦ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗꯁꯨ ꯐꯝꯃꯦ ꯑꯗꯨ ꯂꯣꯏꯔꯒ ꯐꯤꯔꯣꯟꯗꯣ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯐꯝꯃꯤ ꯍꯩ ꯃꯍꯤ ꯌꯦꯜꯂꯛꯏ ꯀꯣ ꯄꯣꯠ ꯆꯩ ꯌꯦꯟꯕꯗ ꯑꯩꯈꯣꯏꯗꯁꯨ ꯀꯩꯅꯣ ꯑꯣꯔꯦꯟꯖ ꯃꯍꯤ ꯌꯦꯜꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯑꯉꯧꯇꯣꯡꯒꯤ ꯃꯆꯥꯅꯨꯄꯤꯅ ꯏꯁꯤꯡ ꯌꯦꯜꯂꯝꯃꯤ ꯀꯣ ꯑꯗꯩꯗꯤ ꯈꯦꯆꯤ ꯄꯦꯛꯀꯤꯡ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏ ꯊꯣꯛꯑꯝꯃꯤ ꯑꯣꯖꯥ ꯆꯝꯄ ꯀꯣꯂꯥꯔꯥ ꯃꯌꯥꯡ ꯍꯩꯔꯥ ꯂꯐꯣꯏꯗꯣꯏ ꯃꯌꯥꯡ ꯍꯩ ꯍꯥꯏꯕ꯭ꯔꯥ ꯆꯝꯄ ꯀꯣꯂꯥ ꯍꯥꯏꯕ ꯑꯗꯨꯏꯅꯤ ꯆꯥꯏꯁꯦ ꯆꯝꯄꯥ ꯀꯣꯂꯥ ꯆꯝꯄ ꯀꯣꯂꯥ ꯆꯝꯄꯥ ꯀꯣꯂꯥ ꯑꯗꯨꯅꯤ ꯆꯥꯏꯁꯦ ꯑꯕꯨꯡꯉꯣ ꯄ꯭ꯔꯤꯇꯤꯗꯤ ꯉꯁꯥꯏ ꯗꯈꯤꯅꯥ ꯐꯅꯦꯛ ꯐꯪꯉꯝꯒꯅꯤꯀꯣ ꯐꯅꯦꯛꯂ ꯆꯦꯜꯂꯤꯗꯣ ꯏꯟꯅꯐꯤꯔꯥ ꯑꯕꯨꯡꯉꯣ ꯆꯝꯄꯥ ꯀꯣꯂꯥꯅꯤ ꯄꯥꯈꯪ ꯃꯆꯥꯒꯤꯅ ꯂꯦꯡꯌꯥꯟ ꯐꯤ ꯑꯣꯏ ꯃꯥꯅ ꯌꯦꯜꯂꯤꯗꯣ
ꯅꯨꯄꯤ ꯃꯆꯥꯒꯤ ꯏꯟꯅꯐꯤ ꯐꯤꯗꯨꯕꯂ ꯆꯦꯜꯂꯤꯗꯣ ꯏꯟꯅꯐꯤꯅꯤ ꯑꯣꯖꯥ ꯑꯣ ꯑꯁꯦꯡꯕꯅꯤꯕ ꯉꯁꯥꯏ ꯑꯣꯖꯥꯅ ꯏꯁꯩ ꯑꯣꯖꯥꯅ ꯁꯛꯄ ꯈꯪꯅꯤꯡꯕ ꯋꯥꯎ ꯆꯤꯇ꯭ꯔꯥ ꯂꯥꯛꯑꯦ ꯁꯞꯄꯣꯔꯠ 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 ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯤꯇ꯭ꯔꯥ ꯄ꯭ꯔꯤꯇꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯅꯪ ꯂꯥꯏꯛ ꯇꯧꯗꯦ ꯑꯣꯖꯥꯒꯤꯁꯦ ꯁꯞꯄꯣꯔꯠ ꯁꯞꯄꯣꯔꯠ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣꯖꯥ ꯑꯩꯗꯤ ꯆꯝꯄ ꯀꯣꯂꯥ ꯆꯥꯗꯦ ꯀꯔꯤꯒꯤ ꯇꯧꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯊꯛꯇ ꯄ꯭ꯔꯤꯇꯤ ꯄ꯭ꯔꯤꯇꯤꯁꯦ ꯂꯥꯏꯛ ꯇꯧꯔ ꯑꯣ ꯇꯧꯔ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯤꯇꯤ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯅ ꯑꯣꯖꯥ ꯀꯧꯔꯛꯇꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯅꯨꯡꯇꯤ ꯇꯣꯞꯀ ꯄꯤꯡ ꯐꯅꯦꯛ ꯁꯦꯠꯄꯗꯤ ꯑꯩ ꯍ꯭ꯋꯥꯏꯠ ꯇꯣꯞꯀ ꯄꯤꯡ ꯐꯅꯦꯛ ꯁꯦꯠꯄ ꯗꯨꯅꯦ ꯈꯪꯗꯦꯕꯣ ꯅꯣꯏ ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯀꯥꯗꯤ ꯑꯩꯗꯤ ꯑꯣ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯂꯥꯛꯑꯦ ꯑꯥ ꯀꯩꯕ ꯑꯆꯠꯄ ꯚꯤꯗꯤꯑꯣ ꯍꯣꯁ ꯌꯨꯇꯨꯕ ꯍꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯇꯝ ꯀꯨꯏꯔꯦ ꯄ꯭ꯔꯚꯨ ꯎꯗꯕ ꯑꯗꯣ ꯑꯩ ꯑꯦꯜ ꯕꯤ ꯊꯥꯔꯣꯏꯅ ꯇꯧꯕꯅꯤꯗꯣ ꯉꯍꯥꯛꯇꯪ ꯊꯥꯒꯦ ꯍꯥꯏꯅꯅꯦ ꯆꯤꯇ꯭ꯔꯥꯅ ꯏꯔꯣꯝꯕ ꯆꯥꯏ ꯌꯥꯏ ꯑꯣ ꯏꯔꯣꯝꯕ ꯍꯥꯎꯕꯅꯤ ꯁꯨꯝ ꯕꯦꯟꯊꯣꯂꯦꯅꯥꯅ ꯂꯥꯏꯛ ꯄꯤꯔꯦ ꯕꯥꯏ ꯌꯥꯏ ꯍꯧꯔꯕꯣ ꯁꯣꯟ ꯈꯦꯆꯤ ꯄꯦꯛꯀꯤꯡ ꯇꯧꯐꯝꯗꯨꯒ ꯑꯣ 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 ꯌꯥꯅꯤꯅ ꯈꯪꯗ꯭ꯔꯦ ꯀꯀꯥ ꯑꯣꯖꯥ ꯈꯪꯗ꯭ꯔꯦ ꯂꯥꯏꯛ ꯄꯤꯔꯦ ꯚꯥꯏ ꯕꯦꯟꯗꯧ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯆꯤꯇ꯭ꯔꯥꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯣ ꯄ꯭ꯔꯚꯨꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯔꯥꯙꯦ ꯁ꯭ꯌꯥꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯔꯥꯙꯦ ꯔꯥꯙꯦ ꯀꯨꯏꯔꯦ ꯄ꯭ꯔꯚꯨ ꯑꯗꯣ ꯐꯦꯁꯕꯨꯛꯇꯗꯤ ꯑꯩ ꯁꯨꯝ ꯑꯦꯜꯕꯤ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯍꯥꯞꯄꯅꯦ ꯄ꯭ꯔꯚꯨ ꯀꯨꯏꯔꯦ ꯄ꯭ꯔꯚꯨ ꯎꯗꯕꯁꯨ ꯑꯩ ꯉꯔꯥꯡꯁꯨ ꯉꯥꯏꯍꯥꯛ ꯑꯦꯜ ꯕꯤ ꯃꯇꯦꯛ ꯑꯃ ꯊꯥꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯥꯛꯄ ꯎꯗꯦ ꯄ꯭ꯔꯚꯨꯁꯤ ꯑꯁ꯭ꯔꯝꯗꯔ ꯀꯩꯗꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯉꯁꯥꯏ ꯁꯣꯔꯥꯠꯐꯝꯗ ꯑꯣꯖꯥ ꯍꯥꯏꯅ ꯈꯤꯇꯪ ꯀꯧꯔꯝꯃꯅꯤ ꯑꯣꯖꯥ ꯀꯌꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯌꯦꯡꯉꯨ ꯄ꯭ꯔꯚꯨ ꯀꯔꯤ ꯕꯦꯟꯖꯣꯟ ꯐꯪꯒꯦ ꯉꯁꯤꯕꯣ ꯄ꯭ꯔꯚꯨ ꯑꯩ ꯔꯨꯝꯗꯅꯦ ꯑꯣ 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 ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯨꯏꯔꯦ ꯄ꯭ꯔꯚꯨ ꯎꯗꯕ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯎ ꯂꯥꯛꯎ ꯉꯥꯏꯔꯝꯒꯦ ꯉꯥꯏꯔꯝꯒꯦ ꯂꯥꯛꯑꯣ ꯀꯣ ꯄ꯭ꯔꯤꯇꯤ ꯊꯣꯛꯈ꯭ꯔꯕꯣ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯋꯥꯔꯧꯅꯨ ꯃꯆꯨ ꯏꯁꯩ ꯈꯜꯂꯒ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯆꯠꯂꯨꯒꯦ ꯑꯩꯒꯤ ꯏꯁꯩ ꯁꯛꯂꯝꯒꯅꯤ ꯑꯣ 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 ꯈꯦꯆ꯭ꯔꯤꯅ ꯄꯣꯇꯣꯜ ꯐ꯭ꯔꯥꯏꯒ ꯋꯥꯎ ꯍꯥꯎꯋꯦ ꯂꯩ ꯑꯣꯖꯥ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯍꯧꯖꯤꯛ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯣꯖꯥꯗ ꯄ꯭ꯔꯚꯨ ꯃꯍꯥꯄ꯭ꯔꯁꯥꯗ ꯐꯪꯉꯕꯣ ꯄ꯭ꯔꯚꯨ ꯐꯪꯖꯔꯦ ꯑꯩꯒꯤꯗꯤ ꯍꯣꯏ ꯑꯣꯖꯥ ꯀ꯭ꯂꯥꯁ 8 ꯋꯥꯎ ꯐꯖꯅ ꯇꯝꯃꯨ ꯐꯖꯅ ꯇꯝꯃꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯒꯗꯕꯅꯤ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯂ ꯃꯅꯤꯄꯨꯔꯤꯔꯥ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯍꯌꯦꯡ ꯅꯪꯅ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯀꯣ ꯍꯥꯏꯗꯤ ꯗꯥꯛꯇꯔ ꯑꯣꯏꯅꯤꯡꯉꯤꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅꯤꯡꯉꯤꯔ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯅꯤꯡꯉꯤꯔ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯀꯤ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯉꯤꯕ꯭ꯔꯥ ꯑꯄꯥꯝꯕ ꯊꯕꯛ ꯏꯁꯥꯅ ꯈꯟꯖꯕꯗꯣ ꯃꯗꯨ ꯑꯣꯏꯅꯕ ꯇꯝꯃꯣ ꯏꯪꯂꯤꯁꯅꯤ ꯑꯣꯖꯥ ꯒꯨꯗ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯃꯨ ꯑꯣꯖꯥ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇ
ꯇꯨꯏꯁꯟ ꯂꯩ ꯑꯣꯀꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯄ꯭ꯔꯤꯇꯤꯅ ꯑꯣꯖꯥꯒꯤ ꯀ꯭ꯔꯤꯄꯥ ꯄꯤꯕꯤꯌꯨ ꯑꯗꯨꯅꯤ ꯑꯣꯖꯥꯅ ꯇꯥꯃꯣ ꯇꯅꯨ ꯂꯥꯛꯑꯣ ꯂꯥꯛꯂꯣ ꯍꯥꯏꯕ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯄꯤꯕꯤꯌꯨ ꯍꯥꯏ ꯑꯣꯖꯥꯅꯗꯤ ꯀ꯭ꯔꯤꯄꯥ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦꯀꯣ ꯊꯋꯥꯏ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯕ ꯃꯔꯝ ꯃꯣꯛꯄ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯖꯥꯅ ꯄꯤꯕ ꯀ꯭ꯔꯤꯄꯥꯗꯨꯒ ꯅꯪꯅ ꯊꯋꯥꯏꯖꯥꯎꯗꯨꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤꯀꯣ ꯑꯣ ꯕꯥꯡꯁꯀꯥꯟꯗꯤꯒꯤ ꯄꯨꯟꯅꯗ ꯕꯁꯀꯟꯗꯤ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯀꯥꯏ ꯂꯩꯒꯦ ꯖꯤꯅꯤꯉꯇ ꯃꯥꯔꯦ ꯄꯤꯌꯣꯅꯔꯗꯥꯏꯅꯦ ꯑꯦꯝ ꯗꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯃꯅꯥꯛꯇꯔ ꯈꯪꯗꯦ ꯑꯣ ꯑꯗꯨꯅ ꯐꯖꯅ ꯇꯝꯃꯣ ꯅꯣꯏ ꯄꯄꯥꯗꯤ ꯀꯩꯗꯧꯔꯤ ꯍꯣꯏ ꯑꯣꯖꯥ ꯅꯣꯏ ꯄꯄꯥꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 8 ꯔꯣꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯁꯤ ꯑꯔ ꯄꯤꯅꯤ ꯒꯨꯗ ꯄꯄꯥ ꯁꯤ ꯑꯔ ꯄꯤꯅꯤ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯅꯆꯤꯟ ꯅꯅꯥꯎ ꯃꯇꯣꯝꯇꯔꯣ ꯔꯣꯜ ꯅꯝꯕꯔ 2 ꯋꯥꯎ ꯐꯖꯩ ꯐꯖꯅ ꯇꯝꯃꯨ ꯐꯖꯅ ꯄꯥꯎ ꯃꯔꯝ ꯃꯣꯛꯅ ꯍꯣꯏ ꯑꯣꯀꯦ ꯃꯔꯝ ꯃꯣꯛꯎ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯄ꯭ꯔꯚꯨ ꯍꯣꯏꯗꯤ ꯃꯔꯤꯗꯥꯡ ꯇꯥꯛꯄꯤꯕ꯭ꯔꯣ ꯄ꯭ꯔꯚꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤ ꯑꯣꯖꯥ ꯑꯗꯤꯇꯤꯌꯥ ꯈꯪꯕꯤꯕ꯭ꯔꯣ ꯄꯨꯡ ꯇꯝ ꯂꯥꯛꯄꯗꯣ ꯑꯗꯤꯇꯤꯌꯥ ꯈꯪꯉꯤ ꯍꯌꯦꯡꯁꯨ ꯀ꯭ꯂꯥꯁ ꯂꯥꯛꯀꯅꯤ ꯀꯩ ꯍꯥꯏꯅꯣ ꯃꯔꯤ ꯃ꯭ꯔꯤꯗꯪꯒ ꯍꯥꯏꯕ ꯃ꯭ꯔꯤꯗꯪꯒ ꯍꯥꯏꯕ ꯕꯁꯀꯥꯟꯗꯤꯒꯤ ꯈꯪꯉꯤ ꯈꯪꯉꯤ ꯑꯗꯤꯇꯤꯌꯥ ꯍꯧꯖꯤꯛ ꯄꯨꯡ ꯇꯝꯃꯤ ꯃꯥ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤ ꯄꯨꯡꯁꯨ ꯇꯝꯃꯤ ꯃꯥꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯇꯥꯏꯝ ꯖꯣꯕ ꯑꯣꯖꯥꯒꯤ ꯏꯃꯥꯟꯅꯕꯅꯦ ꯑꯣ 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 ꯃꯥꯛꯇꯤ ꯔꯣꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯑꯣꯖꯥ ꯃꯁꯃꯥꯒꯤ ꯗꯨꯍꯥꯔ ꯁꯥꯝꯗꯣ ꯃꯣꯏ ꯃꯅꯥꯛꯇ ꯍꯌꯦꯡꯁꯨ ꯃꯥꯁꯃꯥꯔꯗ ꯁꯇꯦꯁꯟꯁꯨ ꯂꯩꯑꯕꯅꯦ ꯑꯣꯖꯥ ꯁꯝ ꯗꯨꯍꯥꯗꯣ ꯃꯣꯏ ꯃꯅꯥꯛꯇ ꯑꯗꯤꯇꯤꯌꯥꯗꯣ ꯃꯥꯏ ꯔꯣꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯄ꯭ꯔꯤꯇꯤ ꯄ꯭ꯔꯤꯇꯤ ꯇꯥꯕ꯭ꯔꯣ ꯑꯗꯤꯇꯤꯌꯥꯒꯤ ꯔꯣꯜ ꯅꯝꯕꯔ ꯀꯌꯥꯅꯣ
ꯄ꯭ꯔꯤꯇꯤ ꯇꯥꯕ꯭ꯔꯣ ꯑꯗꯤꯇꯤꯌꯥꯒꯤ ꯃꯥꯏ ꯔꯣꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯑꯝꯇꯪ ꯍꯥꯏꯔꯣ ꯅꯪ ꯈꯪꯉꯗꯤ ꯇꯥꯏ ꯑꯣꯖꯥꯏ ꯃꯥꯏ ꯔꯣꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯑꯗꯤꯇꯤꯌꯥ ꯒꯤ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯅꯆꯦ ꯄ꯭ꯔꯚꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤ ꯂꯛꯈꯤꯄꯨꯔꯗ ꯑꯣ ꯑꯣ ꯅꯃꯥꯟꯅꯕꯗꯤ ꯑꯣꯏꯕ ꯁ꯭ꯀꯨꯜ ꯃꯥꯟꯅꯗꯕ ꯑꯣꯀꯦ 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 ꯄ꯭ꯔꯤꯇꯤ ꯄꯨꯡ ꯇꯔꯥ ꯍꯦꯜꯂꯦ ꯇꯨꯝꯃꯣ ꯁ꯭ꯀꯨꯜ ꯀꯔꯝ ꯗꯦꯠ ꯀꯌꯥꯗ ꯍꯥꯡꯒꯅꯤ ꯅꯣꯏꯒꯤ ꯑꯣꯖꯥꯒꯤ ꯅꯦꯠꯇꯤ ꯀꯔꯤꯝ ꯇꯧꯗꯦ ꯅꯪꯒꯤ ꯅꯦꯠ ꯑꯣꯏꯔꯝꯅꯤ ꯉꯁꯥꯏ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯕꯥꯇꯨ ꯂꯩ ꯁꯨꯃꯥꯡꯗꯣ ꯋꯥ ꯗꯗꯥ ꯇꯅꯨ ꯍꯣꯏ ꯑꯣꯖꯥ ꯑꯃꯗ ꯍꯪꯒꯅꯤ ꯍꯣꯏ ꯍꯣꯏ ꯍꯪꯗꯁꯨ ꯌꯥꯅꯤꯗ 5 lakh ꯃꯥꯃ ꯂꯥꯏꯅꯥꯗꯤ ꯂꯥꯛꯑꯝꯃꯦ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯗꯗꯥ ꯇꯅꯣ ꯅꯣꯡꯃꯇꯪ ꯐꯝꯃꯤꯟꯅꯁꯦ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯪ ꯀꯥꯞ ꯑꯃꯃꯝꯇꯪ ꯖꯤꯁꯥ ꯑꯩꯈꯣꯏ ꯗꯗꯥꯅ ꯗꯗꯥ ꯇꯅꯨꯅ ꯑꯄꯥꯝꯕꯗꯣ ꯑꯩꯁꯨ ꯀꯣꯏꯒ ꯈꯔ ꯈꯥꯛꯀꯦ ꯃꯥꯟꯅꯕ ꯑꯣ ꯑꯣ ꯂꯥꯏꯅꯥ ꯂꯥꯛꯂꯣ ꯑꯩ ꯂꯥꯛꯂꯦ ꯃꯣꯃꯣꯁꯦ ꯊꯤꯛ ꯇꯧꯔꯁꯤ ꯄ꯭ꯔꯤꯇꯤ ꯂꯩꯔꯤꯕ ꯄꯨꯡ 18 ꯇꯥꯗꯣꯔꯦ ꯅꯪ ꯇꯨꯝꯃꯣꯀꯣ ꯑꯌꯨꯛ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯧꯒꯅꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯨ ꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯄꯤꯔꯇꯤ ꯇꯥꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯍꯧꯖꯤꯛ ꯄꯨꯡ 18 ꯇꯥꯗꯣꯔꯦꯀꯣ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯆꯠꯂꯒꯦ ꯍꯌꯦꯡ ꯇꯨꯏꯁꯟ ꯂꯩ ꯑꯁꯪꯕ ꯁꯨ ꯅꯨꯃꯤꯠꯇ ꯀꯧꯖꯩ ꯑꯣ ꯑꯁꯦꯡꯕ ꯁꯨꯁꯃꯤꯇꯥ ꯀꯧꯖꯩꯑꯕ ꯋꯥꯎ ꯌꯥꯝ ꯐꯖꯩ ꯇꯥꯏ ꯑꯣꯖꯥ ꯑꯗꯨꯅ ꯁꯨꯁꯃꯤꯇꯥ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯑꯣꯖꯥ ꯎꯔꯗꯤ ꯀꯧꯀꯣ ꯉꯁꯥꯏ ꯅꯪ ꯑꯣꯖꯥ ꯀꯧꯔꯛꯇꯕꯗꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯑꯣꯖꯥꯅꯗꯤ ꯅꯪ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯄꯄꯥꯗꯤ ꯁꯤ ꯑꯥꯔ ꯄꯤꯅꯤ ꯃꯃꯥꯗꯤ ꯊꯕꯛ ꯇꯧꯕ꯭ꯔꯣ ꯅꯪꯅ ꯑꯍꯜꯂꯥ ꯅꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯗꯗꯥ ꯇꯅꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯅꯣꯏꯒꯤ ꯑꯁꯣꯡꯕꯗꯣ ꯑꯩꯗꯤ ꯄꯥꯏꯗꯦ ꯑꯁꯥꯡꯕꯗ ꯑꯍꯣꯡꯕꯗꯣ ꯄꯥꯏꯗꯦ ꯎꯝ ꯁꯤ ꯑꯥꯔ ꯄꯤꯅꯤ ꯑꯗꯨ ꯑꯩꯒꯤ ꯀꯣꯃꯦꯟꯒ ꯄꯥꯗꯕ ꯆꯠꯂꯦ ꯄꯥꯔꯤꯁꯤꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯣꯏꯒꯤ ꯑꯍꯣꯡꯕꯗꯣ ꯑꯩꯗꯤ ꯄꯥꯏꯗꯦ ꯎꯝ ꯏꯊꯟꯇꯅꯦ ꯑꯣ ꯑꯗꯨꯗꯤ ꯏꯊꯟꯇ ꯑꯣꯏꯗꯤ ꯐꯖꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯃꯔꯝ ꯃꯣꯛꯑꯣ ꯀꯣ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯑꯗꯨ ꯅꯪ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯀꯔꯤ ꯊꯕꯛ ꯇꯧꯅꯤ ꯅꯪ ꯑꯄꯥꯝꯕ ꯀꯔꯤꯝꯇꯪ ꯍꯥꯏꯔꯝꯃꯨ ꯑꯣꯖꯥꯗ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨꯁꯦ ꯅꯪ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯒ ꯀꯔꯤ ꯊꯕꯛ ꯇꯧꯒꯅꯤ ꯄꯥꯔꯔꯣꯏ ꯂꯥꯏꯔꯤꯛꯀ ꯋꯥꯅꯕꯅꯤ ꯂꯥꯛꯂꯦ ꯄꯥꯔꯇꯤꯁꯦ ꯃꯁꯛꯇꯤ ꯕ꯭ꯌꯨꯇꯤꯁꯦ ꯃꯁꯛꯇꯤ ꯋꯥꯎ ꯇꯥꯏꯅꯦ ꯎꯔꯕꯅꯦ ꯑꯩꯗꯤ ꯎꯕꯨ ꯎꯗ꯭ꯔꯤꯅꯦ ꯅꯪꯅ ꯃꯣꯕꯥꯏꯜꯗ ꯄꯨꯔꯛꯑꯣ ꯌꯦꯡꯒꯦ ꯄ꯭ꯔꯤꯇꯤꯁꯦ ꯃꯁꯛꯇꯤ ꯋꯥ ꯇꯥꯏꯅꯦ ꯏꯌꯥꯔ ꯐꯣꯔꯁ ꯑꯣꯏꯅꯤ ꯒꯨꯗ ꯒꯨꯗ ꯑꯣꯖꯥꯅ ꯕꯣꯔ ꯄꯤꯔꯤ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨꯀꯣ ꯐꯖꯅ ꯃꯥꯏ ꯄꯥꯛꯑꯣ
मंगोल ओयो प्रीति सुष्मिता ओजा चले ओके गुड नाइट गुड नाइट गुड नाइट लाइक फजन पाओ यार पोस्ट ओइने हाई तागदी लाइक फजन पाओ मथौ ताई को इंग्लिश फबा ताई एयर फोर्स ओदी इंग्लिश मार्क 100 ओबा ताई आईदी दकु ओइने दादादी दाकु माली अइना येंगदसु लेना लेते चले कौरो कौरो मा लाकने हरमी चित्रा लाइक पानिंद्रे यंगु चित्रा मीना एयरफोर्स ओइना है दो नंगा लाइक पानिंदे तफलुने कनो वाओ निंथेम लाए तामो जोय जोय जय निंथेम याम शिवा बरतनु हाय कौरे बरतनु हाय निंथेम करी हिंजांग चागे नावबो तामो करी मथेल ꯑꯩꯒꯤꯗꯤ ꯉꯥ ꯊꯣꯡꯉꯤ ꯅꯤꯡꯊꯦꯝ ꯔꯧ ꯊꯣꯡꯕ ꯆꯥꯏꯌꯦ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯃꯤꯅ ꯑꯦꯌꯔꯄꯣꯁ ꯑꯣꯏꯅ ꯌꯥꯏ ꯑꯗꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯧꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯦꯝꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯀꯔꯤ ꯀꯥꯟꯅꯒꯦ ꯗꯨ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯅꯨꯄꯤ ꯊꯤꯔꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯅꯨꯄꯤ ꯊꯤꯕ ꯑꯣꯀꯦ ꯗꯗꯥ ꯇꯅꯨ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤ ꯊꯤꯔꯕꯅꯤꯅ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯑꯗꯨꯅ ꯕ꯭ꯔꯗꯔ ꯅꯤꯡꯊꯦꯝ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯣ ꯗꯗꯥ ꯇꯅꯨ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅ ꯕ꯭ꯔꯗꯔ ꯅꯤꯡꯊꯦꯝ ꯍꯦꯜꯂꯣ ꯍꯥꯏ ꯅꯤꯡꯊꯦꯝ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯗꯗꯥ ꯇꯅꯨꯅ ꯀꯧꯔꯤꯌꯦ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯨꯁꯃꯤꯇꯥꯅ ꯄꯥꯗ꯭ꯔꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯄꯥꯗ꯭ꯔꯃꯤꯅ ꯂꯩꯇꯕꯅꯤ ꯍꯥꯏ ꯕꯥꯒꯤ ꯑꯣꯟ ꯉꯥꯏꯈꯣ ꯇꯥꯃꯣ ꯊꯔꯣꯏ ꯆꯥꯏ ꯍꯥꯏꯕ ꯀꯣꯃꯦꯟꯁꯨ ꯄꯥꯗꯦ ꯇꯥꯃꯣ ꯅꯪ ꯑꯣꯍꯣ ꯕꯦꯟꯗꯟꯇꯣ ꯉꯥꯏꯈꯣ ꯅꯪ ꯀꯣꯃꯦꯟ ꯆꯠꯈ꯭ꯔꯕꯅꯦ ꯅꯤꯡꯊꯦꯝ ꯇꯥꯃꯣ ꯎꯍꯧꯗ꯭ꯔꯦ ꯇꯥꯃꯣ ꯑꯩꯗꯤ ꯊꯔꯣꯏ ꯑꯣꯏꯅ ꯇꯧꯔꯦ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯎꯔꯦ ꯎꯔꯦ ꯊꯔꯣꯏ ꯑꯣꯏꯅ ꯇꯧꯔꯦ ꯊꯔꯣꯏ ꯑꯣꯏꯅ ꯇꯧꯔꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ
ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯣꯕꯥꯏꯜꯁꯦ ꯑꯣꯖꯥꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯍꯧꯕꯤꯒꯦ ꯉꯥ ꯊꯣꯡꯉꯤ ꯆꯤত্꯭ꯔꯥ ꯉꯥꯁꯤꯡ ꯊꯣꯡꯉꯤ ꯉꯔꯥꯡ ꯂꯩꯔꯛꯄ ꯉꯥꯁꯤꯡꯗꯨ ꯊꯣꯡꯉꯤ ꯇꯥꯃꯣ ꯀꯔꯤ ꯇꯧꯔꯦ ꯀꯔꯤꯝ ꯇꯧꯗꯦꯗ ꯊꯦꯝ ꯐꯨꯗꯠꯂꯣ ꯕ꯭ꯔꯗꯔꯇꯕꯨ ꯒꯦꯝꯁꯤ ꯇꯧꯔꯁꯤꯕꯣ ꯍꯣꯏ ꯃꯥꯃꯥꯁꯦ ꯁꯥꯏꯒ ꯃꯦꯁꯦꯖ ꯊꯥꯅꯔꯛꯑꯦ ꯚꯥꯔꯠꯇꯅꯨ ꯑꯩ ꯌꯥꯝ ꯁꯣꯟꯖꯩꯀꯣ ꯁꯣꯟꯖꯩꯀꯣ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯐꯦꯁꯕꯨꯛꯇ ꯌꯨꯇ꯭ꯌꯨꯕꯇꯅ ꯕꯩꯁꯅꯣꯞ ꯀꯁꯃꯥꯗꯣ ꯎꯞꯄꯗ ꯂꯣꯏꯔꯦ ꯏꯄꯨ ꯃꯥꯜꯂꯦ ꯇꯥꯃꯣ ꯇꯅꯨ ꯏꯁꯩ ꯇꯧꯔꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏ ꯇꯥꯃꯣ ꯇꯅꯨ ꯏꯁꯩ ꯇꯥꯔꯨꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏ ꯂꯩꯅꯥ ꯂꯥꯛꯂꯦ ꯇꯨ ꯂꯥꯛꯂꯦ ꯉꯁꯥꯏ ꯂꯥꯛꯑꯝꯃꯦ ꯅꯤꯡꯊꯦꯝꯅ ꯍꯥꯏꯅ ꯑꯣꯛꯈ꯭ꯔꯦ ꯀꯔꯤ ꯏꯁꯩꯅꯣ ꯍꯥꯏ ꯍꯣꯁ ꯀꯣꯃꯦꯟ ꯆꯨꯝꯅ ꯄꯥꯎꯋꯦ ꯄꯥꯔꯤ ꯀꯔꯤ ꯏꯁꯩꯅꯣ ꯍꯥꯏ ꯀꯣꯃꯦꯟꯁꯦꯀ ꯆꯨꯝꯅ ꯄꯥꯗꯕꯅꯤ ꯄꯥꯔꯤꯁꯤꯗꯤꯅ ꯀꯔꯤ ꯏꯁꯩꯅꯣ ꯍꯪꯉꯤꯅ ꯆꯁꯃꯥ ꯏꯄꯨ ꯃꯥꯜꯂꯦ ꯂꯧꯊꯣꯛꯑꯦꯗꯅ ꯀꯣꯃꯦꯟ ꯆꯨꯝꯅ ꯄꯥꯎ ꯗꯗꯥ ꯇꯅꯨ ꯑꯝꯇꯪ ꯄꯨꯟꯁꯤ ꯄꯥꯔꯇꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯀꯣꯃꯦꯟ ꯄꯥꯕ ꯁꯪꯗ꯭ꯔꯦ ꯄ꯭ꯔꯚꯨ ꯖꯦ ꯔꯥꯙꯦ ꯖꯦ ꯀ꯭ꯔꯤꯁꯅ ꯁꯨ ꯁꯣꯜꯂꯛꯎ ꯖꯦ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ ꯏꯕꯨꯡꯉꯣ ꯃꯨꯔꯥꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ 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 ꯍꯔꯦ 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 ꯔꯥꯝ 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 ꯍꯔꯦ ꯍꯔꯦ ꯑꯩ ꯂꯥꯜꯂꯒ ꯆꯁꯃꯥ ꯎꯞꯄ ꯑꯗꯨꯒ ꯂꯩꯅ ꯂꯥꯛꯂꯒ ꯆꯁꯃꯥ ꯂꯧꯊꯣꯛꯈ꯭ꯔꯦ
ꯄꯦꯜꯂꯦꯍꯦ ꯍꯥꯏꯌꯦ ꯕꯦꯟꯙꯧꯅ ꯄꯦꯜꯂꯦꯍꯦ ꯑꯩ ꯂꯥꯛꯂꯒꯅ ꯆꯁꯃꯥ ꯎꯞꯄ ꯑꯗꯨꯒ ꯂꯥꯏꯅꯥ ꯂꯥꯛꯂꯒꯅ ꯆꯁꯃꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯣ ꯅꯪꯅ ꯏꯄꯨ ꯃꯥꯜꯂꯦ ꯂꯧꯊꯣꯛꯏꯃꯤ ꯇꯨ ꯍꯥꯏꯒꯠꯂꯦ ꯃꯣꯏꯒꯤ ꯔꯥꯙꯦ ꯒꯣꯕꯤꯟꯗꯁꯦ ꯁꯣꯝꯗꯗꯤ ꯄꯥꯔꯇꯤꯁꯨ ꯄꯜꯂꯤꯌꯦ ꯗꯗꯥꯒꯤ ꯒ꯭ꯂꯥꯁ ꯄꯥꯏꯕ ꯎꯗꯨꯒ ꯍꯥꯏꯕꯅꯤꯀꯣ ꯃꯁꯟ ꯃꯥꯒꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯩꯁꯅꯥꯝꯒꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯦꯠ ꯁ꯭ꯂꯣ ꯅꯦꯠ ꯁ꯭ꯂꯣ ꯗꯨꯔ ꯂꯩꯔꯦ ꯃꯁꯂꯥꯝꯒꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯇꯥꯃꯣ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯕ꯭ꯔꯗꯔ ꯇꯅꯨ ꯕꯥꯏ ꯕꯥꯏ ꯀꯩꯗꯧꯔꯦ ꯅꯨꯡꯊꯦꯝ ꯌꯥꯝ ꯉꯟꯅ ꯊꯣꯛꯏꯅ ꯗꯨꯔꯨ ꯕ꯭ꯔꯗꯔ ꯉꯥꯏꯈꯣ ꯍꯥꯏ ꯇꯥꯃꯣ ꯇꯅꯨ ꯑꯥꯛꯊꯤꯡ ꯇꯧꯔꯨꯕꯅꯤ ꯇꯥꯃꯣ ꯇꯅꯨ ꯑꯥꯔꯊꯤꯡꯁꯨ ꯈꯜꯂꯤꯕꯣꯔꯦ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯇꯨꯝꯈ꯭ꯔꯕꯣ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯥ ꯑꯦꯛꯇꯤꯡꯒ ꯄꯥꯏꯗꯣꯏꯅꯤ ꯃꯃꯥꯁꯦ ꯑꯦꯛꯇꯤꯡꯒ ꯄꯥꯏꯗꯣꯏꯅꯤ ꯃꯥꯝꯃꯁꯦ ꯑꯩꯈꯣꯏ ꯗꯗꯥ ꯇꯅꯨꯒꯤ ꯒꯤꯂꯥꯁꯇꯣ ꯅꯥꯟꯕꯅꯤ ꯃꯀꯣꯏꯁꯨ ꯅꯥꯟꯕꯅꯤ ꯍꯣ 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 ꯗꯨꯔ ꯍꯥꯛꯇꯤꯡ ꯅꯠꯇꯦ ꯍꯣꯁ ꯏꯔꯤꯕ ꯀꯣꯃꯦꯟꯁꯤ ꯄꯥꯗꯦ ꯃꯤ ꯀꯧꯅ ꯂꯩꯔꯦ ꯇꯨꯠ ꯍꯥꯏ ꯄꯥꯔꯤꯁꯤꯗꯤ ꯍꯣꯁ ꯏꯔꯤꯕ ꯀꯣꯃꯦꯟꯗꯤ ꯄꯥꯗꯦ ꯃꯤ ꯀꯧꯅ ꯂꯩꯔꯤ ꯇꯧꯏ ꯗꯗꯥ ꯇꯅꯨꯁꯦ ꯑꯦꯝ ꯄꯤꯒ ꯂꯦꯞꯀꯗꯕꯅꯤ ꯑꯩꯈꯣꯏ ꯗꯗꯥ ꯇꯅꯨꯁꯦ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯍꯣꯁ ꯏꯁꯩ ꯁꯛꯎ ꯍꯥꯏ ꯏꯁꯩ ꯁꯛꯄ ꯇꯜꯂꯦꯗ ꯑꯩꯕꯨ ꯄꯨꯄꯨ ꯍꯥꯏꯔꯦ ꯄꯨꯄꯨ ꯃꯥꯜꯂꯦꯌꯦ ꯗꯗꯥ ꯇꯅꯨꯅ ꯍꯥꯏꯕ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯑꯣꯏꯖꯕ ꯃꯣꯏꯒꯤ ꯔꯥꯙꯦ ꯒꯣꯕꯤꯟꯗ ꯍꯥꯏꯔꯛꯂꯅꯤ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯑꯉꯥꯡ
ꯑꯣꯏꯖꯕ ꯈꯪꯗꯅ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯑꯉꯥꯡ ꯑꯣꯏꯅ ꯗꯗꯥ ꯇꯅꯨ ꯂꯩꯕ꯭ꯔꯣ? ꯕꯤꯟꯙꯧ ꯂꯩꯅꯥ ꯄꯣꯠ ꯑꯃ ꯌꯦꯡꯒꯦꯔꯣ? ꯄꯣꯊꯥ ꯄꯥꯠꯇꯌꯥꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯑꯉꯥꯡ ꯑꯣꯏꯅꯩ ꯑꯣꯏꯖꯕ ꯍꯣꯁꯇꯤ ꯎꯄꯥꯏ ꯂꯩꯇꯦ ꯔꯥꯙꯦ ꯍꯥꯏꯗ꯭ꯔꯗꯤ ꯇꯥꯃꯣ ꯇꯅꯨ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯑꯉꯥꯡ ꯑꯣꯏꯅꯩ ꯑꯁꯤꯒꯤꯅꯤ ꯉꯥꯎꯖꯔꯤꯁꯦ ꯕꯤꯟꯙꯧ ꯑꯗꯨꯒꯅꯤ ꯑꯩꯅ ꯅꯃꯥ ꯀꯧꯔꯤ ꯃꯥꯃ ꯀꯧꯔꯤꯁꯦ ꯕꯤꯟꯙꯧ ꯂꯩꯅꯥ ꯑꯁꯤꯅꯤꯁꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯁꯤ ꯒ꯭ꯂꯥꯁꯁꯦ ꯎꯔꯒꯅꯤ ꯑꯩꯅ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯖꯩꯗꯤ ꯑꯗꯨꯒꯅꯤ ꯑꯩꯅ ꯃꯥꯃ ꯀꯧꯔꯤꯁꯦ ꯇꯥꯃꯣ ꯇꯅꯨ ꯎꯖꯔꯦ ꯁꯤꯒꯅꯤ ꯑꯩꯅ ꯇꯦꯟꯃꯟꯅ ꯃꯔꯨꯞ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯁꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯗꯗꯥ ꯇꯅꯨꯗ ꯃꯥ ꯈꯨꯝꯃꯛꯇ꯭ꯔꯦ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯍꯥꯏ ꯈꯪꯗꯦ ꯑꯩꯅ ꯌꯥꯝꯅ ꯉꯥꯎꯖꯕ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯛ ꯄꯤꯔꯤꯅꯤ ꯇꯥꯃꯣꯗ ꯍꯥꯏ ꯑꯁꯤ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯕꯦꯟꯙꯧ ꯂꯩꯅꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯄꯤꯔꯤꯃꯤ ꯇꯥꯃꯣꯗ ꯑꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯏꯆꯦꯝꯍꯟ ꯇꯥꯃꯣꯗꯤ ꯑꯩꯒꯤ ꯌꯦꯡꯗꯦ ꯑꯩ ꯆꯦꯟꯅꯦꯜ ꯄꯥꯏꯔꯒ ꯃꯤ ꯃꯁꯛ ꯎꯗꯕꯁꯦ ꯑꯩ ꯂꯥꯏꯛ ꯇꯧꯕ ꯇꯜꯂꯦ ꯍꯧꯖꯤꯛꯀꯥꯟ ꯑꯁꯤꯅ ꯕꯦꯟꯙꯧ ꯑꯩꯒꯤ ꯃꯔꯨꯞ ꯍꯣꯁꯅ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯖꯔꯦ ꯁꯤꯕꯨ ꯀꯅꯥꯅꯣ ꯑꯣꯏꯗꯣꯏꯔ ꯌꯦꯡꯉꯨꯁꯦ ꯂꯩꯅꯥ ꯃꯥꯝꯃꯁꯦ ꯌꯥꯗ꯭ꯔꯦ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔꯕꯣ ꯑꯁꯤ ꯏꯆꯦꯝ ꯑꯍꯟꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯍꯟꯅꯤꯁꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯍꯟꯅꯤꯁꯦ ꯇꯥꯃꯣ ꯃꯥꯝꯃꯗꯣ ꯀꯣꯛ ꯆꯥꯛꯄꯅꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯃꯥꯝꯃꯗꯣ ꯀꯣꯛ ꯆꯥꯛꯄꯅꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯂꯩꯅꯥ ꯃꯥꯝꯃꯁꯦ ꯊꯤꯛ ꯇꯧꯒꯦ ꯕꯦꯟꯙꯧ ꯂꯩꯅꯥꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯅꯣꯡꯃ ꯄꯥꯔꯇꯤ ꯇꯧ ꯇꯥꯔꯤꯌꯦ ꯒ꯭ꯂꯥꯁ ꯐꯖ ꯐꯖꯕ ꯇꯧꯔꯒ
ꯇꯥꯃꯣ ꯊꯤꯛ ꯇꯧ ꯃꯥꯗꯣ ꯇꯥꯃꯣ ꯊꯤꯛ ꯇꯧ ꯃꯥꯗꯣ ꯕꯤꯟꯗꯔ ꯒꯨꯟꯗꯥ ꯑꯃ ꯌꯡꯉꯨꯁꯦ ꯍꯤꯟꯗꯤ ꯐꯤꯂꯝꯗ ꯀꯨꯝꯕ ꯒꯨꯟꯗꯥꯗꯣ ꯑꯗꯨ ꯄꯥꯔꯇꯤꯗꯨ ꯅꯣꯏꯒꯤ ꯑꯍꯣꯡꯕ ꯃꯔꯛꯇ ꯇꯧꯔꯣꯏ ꯑꯩꯈꯣꯏꯗꯤ ꯍꯩꯒꯦ ꯍꯥꯏ ꯂꯦꯕꯦꯜꯅꯤ ꯄꯥꯔꯇꯤ ꯇꯧꯕꯁꯦ ꯍꯤꯔꯣꯅꯤꯒꯤ ꯗꯥꯏꯔꯣꯛꯇꯅꯤ ꯇꯝꯃꯤ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯋꯥ ꯑꯣꯐꯤꯁꯦꯜ ꯂꯥꯛꯑꯦ ꯅꯣꯏꯒꯤ ꯂꯨꯄꯥ ꯇꯔꯥꯒꯤ ꯄꯥꯏꯁꯤꯜꯂꯒ ꯂꯨꯄꯥ ꯆꯥꯝꯃꯒꯤ ꯉꯥꯎꯕꯗꯣ ꯑꯩꯗꯤ ꯇꯧꯗꯦ ꯗꯨꯔ ꯃꯥꯃ ꯂꯨꯄꯥ ꯃꯉꯥꯒꯤ ꯄꯥꯏꯔꯒ ꯂꯨꯄꯥ ꯆꯅꯤꯒꯤ ꯗꯥꯏꯂꯣꯛ ꯂꯨꯄꯥ ꯃꯉꯥꯒꯤ ꯄꯥꯏꯔꯒ ꯂꯨꯄꯥ ꯆꯅꯤꯒꯤ ꯗꯥꯏꯂꯣꯛ ꯕꯦꯟꯊꯧ ꯂꯩꯅꯥ ꯌꯦꯡꯉꯨꯁꯦ ꯁꯤꯔ ꯄꯁꯦꯜ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯆꯅꯤꯗꯣ ꯑꯩꯒꯗꯤ ꯗꯕꯜꯅꯤ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯑꯗꯨ ꯃꯥ ꯁꯤꯅ ꯕꯤꯍꯥꯔꯒꯤ ꯃꯥꯃꯣꯒ ꯆꯥꯔꯦ ꯇꯥꯃꯣ ꯑꯩꯗꯤ ꯍꯣꯁꯅ ꯄꯤꯖꯔꯦ ꯍꯥꯏ ꯃꯣꯃꯣꯒ ꯆꯥꯔꯦ ꯇꯥꯃꯣ ꯍꯣꯏꯗꯤ ꯍꯣꯁꯅ ꯄꯤꯖꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯩꯗꯃꯛꯇ ꯁꯤꯔꯣꯏ ꯄꯁꯦꯜꯕꯨ ꯊꯥꯒꯠꯆꯔꯤ ꯃꯣꯃꯣꯒ ꯃꯣꯃꯣ ꯃꯣꯃꯣꯒ ꯆꯥꯔꯦ ꯃꯣꯃꯣ ꯆꯥꯔꯦ ꯍꯥꯏꯔꯒ
ꯆꯥꯔꯦ ꯃꯣꯃꯣ ꯆꯥꯔꯦ ꯍꯥꯏꯔꯒ ꯋꯥꯆꯣꯏꯒ ꯉꯥꯡꯂꯦ ꯑꯩꯈꯣꯏꯁꯦ ꯍꯣꯁ ꯃꯆꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯐꯔꯕꯣ ꯕꯦꯟꯗꯧ ꯐꯔꯦ ꯍꯤꯗꯥꯛ ꯆꯥꯔꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯅꯨꯡꯁꯤ ꯕꯦꯟꯙꯧ ꯑꯩꯕꯨ ꯍꯪꯕꯤꯕꯩꯗꯃꯛꯇ ꯕꯦꯟꯗꯧ ꯔꯦꯅꯥꯕꯨ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯦ ꯕꯦꯟꯗꯧ ꯈꯔꯕꯨꯗꯤ ꯍꯤꯗꯥꯛ ꯑꯗꯨꯝ ꯆꯥꯔꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯗꯗꯥ ꯇꯅꯨꯒꯤ ꯃꯅꯥꯛꯇ ꯅꯤꯄꯥ ꯑꯃ ꯂꯦꯞꯄꯦꯕ ꯅꯨꯡꯁꯤꯗꯕꯅ ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯗꯗꯥ ꯇꯅꯨꯒꯤ ꯃꯅꯥꯛꯇ ꯅꯤꯄꯥ ꯑꯃ ꯂꯦꯞꯄꯦꯕꯀꯣ ꯅꯨꯡꯁꯤꯗꯕꯅ ꯃꯥ ꯄꯣꯊꯥꯔꯣ ꯕꯦꯟꯗꯧ ꯂꯩꯅꯥꯀꯣ ꯗꯗꯥ ꯇꯅꯨ ꯃꯅꯥꯛ ꯅꯤꯄꯥ ꯑꯃ ꯂꯦꯞꯄꯦꯕ ꯈꯪꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕꯅ ꯐꯔꯣ ꯐꯔꯣ ꯏꯆꯥ ꯏꯁꯨ ꯄꯦꯜꯂꯣ ꯄꯥꯜꯂꯣ ꯇꯧꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯁꯥꯡꯅꯨꯀꯣ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯗꯧ ꯂꯩꯅꯥ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯗꯧ ꯂꯩꯅꯥ ꯅꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯗꯕꯅꯀꯣ ꯗꯗꯥ ꯇꯅꯨ ꯃꯅꯥꯛꯇ ꯅꯤꯄꯥ ꯑꯃ ꯂꯦꯞꯄꯦꯕ ꯅꯨꯡꯁꯤꯗꯕꯅ ꯄꯨꯟꯁꯤꯗꯣ ꯑꯩ ꯇꯦꯟꯖꯒꯦꯀꯣ ꯂꯩꯅꯥ ꯊꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯩꯅꯣ ꯗꯥ ꯇꯅꯨ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯐꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯗꯥ ꯇꯅꯨ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯋꯥꯍꯩꯗꯣ ꯐꯠꯇꯦ ꯑꯩꯒꯤ ꯋꯥ ꯇꯥꯕꯗ ꯁꯥꯎꯅꯤꯡꯉ ꯃꯥꯜꯂꯦ ꯗꯥ ꯇꯅꯨꯁꯦ ꯗꯥ ꯇꯅꯨ ꯃꯅꯥꯛꯇ ꯅꯤꯄꯥ ꯑꯃ ꯂꯦꯞꯄꯤꯗꯣ ꯅꯨꯡꯁꯤꯗꯦꯗ ꯍꯥꯏꯔꯨꯕꯗ ꯗꯥ ꯇꯅꯨꯁꯦ ꯋꯥꯍꯩ ꯃꯥꯟꯅ ꯗꯥ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯑꯗꯨ ꯌꯥꯝ ꯐꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯐꯪꯖꯕꯗꯣ ꯑꯗꯨꯃꯨꯛ ꯐꯕ ꯂꯩꯇꯦꯀꯣ ꯗꯥ ꯇꯅꯨ ꯌꯣꯔ ꯍꯣꯁ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯏꯇꯨ ꯂꯩꯖꯩ ꯑꯦ ꯅꯣꯏꯅ ꯀꯅꯥ ꯙꯨꯔ ꯑꯩꯒꯤ ꯏꯇꯨꯅ ꯍꯦꯜꯂꯦ ꯐꯥꯒꯤ ꯇꯧꯔꯤꯃꯤꯀꯣ ꯗꯥ ꯇꯅꯨ ꯄꯨꯟꯁꯤ ꯁꯥꯡꯖꯒꯦ ꯍꯥꯏꯌꯨꯀꯣ ꯄꯨꯟꯁꯤ ꯇꯦꯟꯖꯒꯦ ꯍꯥꯏꯒꯅꯨ ꯐꯠꯇꯦ ꯗꯥ ꯇꯅꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯇꯧꯕꯨꯗꯤ ꯑꯍꯥꯟ ꯍꯥꯞꯄ ꯃꯛꯇꯅꯤꯀꯣ ꯂꯣꯏꯅ ꯗꯥ ꯇꯅꯨ ꯆꯠꯀꯅꯤ ꯑꯩꯁꯨ ꯆꯠꯀꯅꯤ ꯂꯣꯏ ꯆꯠꯀꯗꯧꯕ ꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯕꯁꯤꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯀꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯏꯆꯤꯟ ꯏꯅꯥꯎꯅꯦꯅ ꯈꯟꯕ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯒꯤ ꯈꯨꯠ ꯃꯁꯥ ꯃꯉꯥꯗꯤ ꯃꯥꯟꯅꯗꯦꯅꯀꯣ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤꯀꯣ ꯕꯦꯟꯙꯧꯅ ꯍꯥꯏꯕ ꯇꯥꯃꯣ ꯇꯅꯨ ꯇꯦꯟꯕ ꯌꯥꯗꯦꯀꯣ ꯏꯆꯥ ꯂꯩꯔꯤ ꯏꯃꯥ ꯑꯩ ꯄ꯭ꯔꯤꯊꯤ ꯂꯥꯛꯑꯦ ꯑꯣꯖꯥ ꯑꯩ ꯑꯁꯦꯡꯕ ꯃꯤꯡ ꯁꯨꯁꯃꯤꯇꯥ ꯀꯧꯖꯩ ꯑꯣꯖꯥ ꯍꯥꯟꯅꯗꯤ ꯄ꯭ꯔꯤꯇꯤ ꯑꯗꯨꯝ ꯀꯧꯋꯦ
ꯑꯣ ꯑꯣꯖꯥꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯃꯤ ꯄ꯭ꯔꯤꯇꯤ ꯁꯥꯎꯅꯨꯀꯣ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕ ꯅꯪ ꯅꯨꯡꯁꯤꯅ ꯇꯧꯔꯤꯃꯤꯀꯣ ꯐꯔꯦ ꯐꯔꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏꯅ ꯀꯧꯔꯒꯦ ꯍꯌꯦꯡꯗꯩ ꯑꯣꯖꯥꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ ꯅꯪ ꯄ꯭ꯔꯣꯐꯥꯏꯜꯗ ꯃꯤꯡ ꯂꯩꯕꯁꯦ ꯕꯦꯇ꯭ꯔꯤ ꯏꯉꯦꯟ ꯍꯥꯏꯅ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯟꯁꯤ ꯇꯦꯟꯖꯒꯦꯅꯦ ꯅꯣꯏꯕꯣ ꯑꯗꯣ ꯄꯨꯟꯁꯤ ꯁꯥꯡꯅ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤ ꯇꯦꯜꯂꯁꯨ ꯌꯥꯔꯦ ꯗꯥ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯁꯥꯎꯅꯤꯡꯉꯤ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣꯅꯦ ꯂꯥꯏꯅꯥꯇꯨ ꯁꯦ ꯄ꯭ꯔꯤꯇꯤꯁꯦ ꯑꯩꯒꯤ ꯍꯥꯏꯅꯔꯣꯏ ꯄ꯭ꯔꯤꯇꯤ ꯑꯣꯖꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯃꯤꯀꯣ ꯏꯇꯤ ꯑꯣꯖꯥꯅ ꯑꯗꯨꯝ ꯄ꯭ꯔꯤꯇꯤ ꯀꯧꯋꯣ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯣ ꯅꯪ ꯁꯨꯁꯃꯤꯇꯥꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯃꯤꯡꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯅꯨꯡꯁꯤꯅ ꯀꯧꯔꯤꯃꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯉꯁꯥꯏ ꯅꯪꯅ ꯑꯣꯖꯥ ꯍꯥꯏꯅ ꯀꯧꯔꯝꯃꯗꯤ ꯑꯣꯖꯥꯅ ꯀꯌꯥ ꯂꯨꯅ ꯇꯧꯔꯝꯒꯗꯕ ꯗꯥ ꯇꯅꯨ ꯅꯥꯕ ꯌꯥꯗꯦꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎꯅ ꯅꯣꯛꯅ ꯈꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯕꯅꯤ ꯗꯥ ꯇꯅꯨ ꯋꯥꯈꯜ ꯍꯟꯊꯕ ꯍꯧꯅꯗꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯣ ꯑꯗꯣ ꯃꯇꯝ ꯈꯔꯅꯤ ꯍꯤꯡꯉꯤꯒꯩꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯗꯤ ꯃꯇꯝ ꯆꯥꯅ ꯀꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯍꯥꯏꯖꯩ ꯃꯤꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯃꯇꯝ ꯆꯥꯅ ꯌꯦꯡꯕ ꯉꯝꯖꯗꯦ ꯑꯩꯅ ꯀꯩꯒꯤꯅꯣꯗ ꯁꯪꯀꯤꯔꯇꯅꯗꯤ ꯆꯠ ꯂꯩꯕꯅꯤꯅ ꯊꯕꯛ ꯆꯤꯟꯕꯅꯤꯅꯀꯣ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯧꯖꯩ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯑꯣꯖꯥ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯏꯁꯨ ꯏꯋꯥ ꯄꯥꯟꯗꯕꯅꯤꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯇꯥꯃꯣ ꯇꯅꯣ ꯑꯁ ꯕꯦꯟꯗꯧ ꯇꯜꯂꯤꯕꯣ ꯅꯣꯏ ꯑꯗꯨ ꯋꯥꯍꯩꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯀꯩꯅꯣ ꯕꯦꯟꯗꯧ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯑꯐꯕ ꯑꯃꯇ ꯑꯣꯏꯔꯗꯤ ꯂꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯇ ꯑꯣꯏꯔꯗꯤ ꯂꯥꯏꯔꯕ ꯑꯃꯇ ꯑꯣꯏꯇꯥꯔꯒꯗꯤ ꯁꯪꯁꯥꯔ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯕꯦꯟꯗꯧ ꯂꯩꯅꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯗꯥ ꯇꯅꯨꯁꯨ ꯋꯥꯍꯩ ꯐꯠꯇꯕ ꯍꯥꯏꯒꯅꯨ ꯀꯣ ꯗꯥ ꯇꯅꯨꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯁꯨ ꯌꯥꯔꯦ ꯂꯣꯏꯅ ꯑꯣ ꯁꯤꯖꯔꯒꯦ ꯇꯜꯂꯦꯕꯣ ꯗꯥ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯩ ꯅꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯑꯦꯜ ꯕꯤꯒ ꯄꯨꯜꯂꯔꯣꯏ ꯑꯣꯖꯥ ꯑꯩ ꯑꯗꯤꯇꯤꯌꯥꯗ ꯍꯪꯉꯒ ꯈꯪꯍꯟꯒꯅꯤ ꯍꯥꯏꯔꯨꯅꯨꯗ ꯁꯨꯝ ꯑꯣꯖꯥꯅ ꯅꯪ ꯅꯃꯥꯟꯅꯕꯅꯦ ꯍꯥꯏꯕꯗꯨꯒ ꯍꯪꯕꯅꯤꯀꯣ ꯍꯥꯏꯒꯅꯦ ꯑꯗꯨꯗꯤ ꯗꯥ ꯇꯅꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯐꯦꯁꯕꯨꯛꯀ ꯆꯪꯉꯔꯣꯏ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯗꯥ ꯇꯅꯨ ꯍꯣꯏ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯁꯤ ꯄ꯭ꯔꯤꯇꯤ ꯁꯨꯁꯃꯤꯇꯥ ꯄꯣꯊꯥꯔꯣ ꯊꯦꯡꯉꯦ ꯅꯪ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯇꯨꯏꯁꯟ ꯂꯩ ꯍꯥꯏꯌꯦ ꯍꯧꯖꯤꯛ 11:25 ꯇꯥꯔꯦꯀꯣ ꯅꯪ ꯊꯦꯡꯉꯦ ꯃꯃꯥꯅ ꯉꯥꯡꯒꯅꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯇꯨꯏꯁꯟ ꯂꯩ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯇꯥꯃꯣ ꯇꯅꯨ ꯋꯥꯠꯂꯤ ꯁꯤꯕ ꯌꯥꯗꯦ ꯏꯆꯥꯒꯤ ꯄꯥꯂꯟ ꯋꯥꯠꯂꯤ ꯑꯩ ꯇꯜꯂꯦ ꯂꯣꯏꯁꯤꯜꯂꯒꯦ ꯗꯥ ꯇꯅꯨꯒꯤ ꯋꯥꯍꯩꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯕꯕꯨꯗꯤ ꯗꯥ ꯇꯅꯨꯅ ꯐꯥꯔꯁꯨ ꯉꯝꯃꯣꯏꯌꯦ ꯃꯤꯑꯣꯏꯕꯒꯤ ꯍꯣꯏ ꯑꯣꯖꯥ ꯑꯗꯨ ꯑꯣꯖꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯄ꯭ꯔꯤꯇꯤ ꯀꯧꯕꯤꯌꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯧꯀꯣ ꯄꯣꯊꯥꯔꯣ ꯅꯪ ꯃꯃꯥꯅ ꯉꯥꯡꯉꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯁꯣꯔ ꯇꯠꯂꯝꯃꯗꯤ ꯂꯣꯏꯔꯦꯅꯦ ꯍꯥ ꯑꯟ ꯑꯣꯏꯔꯦ ꯇꯅꯨ ꯇꯜꯂꯤꯕꯣ ꯗꯥ ꯇꯅꯨ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯗꯤ ꯑꯩ ꯇꯜꯂꯤꯕꯣ ꯑꯗꯨꯝ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯗꯥ ꯇꯅꯨ ꯀꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯨ ꯄꯨꯟꯁꯤꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯅꯣꯛꯅ ꯈꯦꯗꯅ ꯃꯤꯌꯥꯝꯒ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯌꯥꯝꯒ ꯀꯩꯅꯣ ꯇꯧꯅꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯗꯨ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯍꯟꯊ ꯈꯜꯂꯤꯅꯣ ꯇꯥꯃꯣ ꯑꯩꯗꯤ ꯌꯥꯔꯦ ꯁꯤꯔꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯄꯨꯟꯁꯤ ꯀꯜꯂꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨ
ꯇꯜꯂꯗꯤ ꯇꯟ ꯆꯥꯎꯋꯦ ꯇꯜꯂꯤ ꯕꯦꯟꯗꯧ ꯂꯩꯅꯥ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯨ ꯇꯨꯀꯠꯆꯩꯕꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯀꯥꯔꯟ ꯉꯥꯡꯉꯤꯕꯣ ꯉꯥꯛꯇꯪ ꯅꯨꯡꯁꯤꯅ ꯅꯣꯛꯇꯅ ꯈꯦꯗꯅ ꯑꯋꯥ ꯑꯅꯥ ꯀꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯄꯟꯕ ꯍꯧꯅꯗꯦ ꯐꯠꯇꯦ ꯍꯣꯁ ꯑꯦꯜꯕꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦ ꯂꯣꯏꯁꯤꯜꯂꯅꯤ ꯅꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯜꯂꯤꯕ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯍꯥꯏꯔꯒ ꯗꯥ ꯇꯅꯨꯁꯨ ꯋꯥꯊꯤ ꯉꯥꯡꯉꯦ ꯁꯤꯈ꯭ꯔꯁꯨ ꯃꯃꯥꯒꯤ ꯑꯦꯜꯕꯤꯗ ꯂꯩꯅ ꯊꯤꯕ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯑꯣ ꯑꯩꯅ ꯂꯣꯏ ꯕ꯭ꯂꯣꯛ ꯇꯧꯁꯟꯒꯅꯤ ꯑꯩ ꯕ꯭ꯂꯣꯛ ꯇꯧꯔꯗꯤ ꯅꯣꯏꯅꯤꯃꯛ ꯂꯥꯛꯑꯔꯣꯏꯗꯅ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯗꯥ ꯇꯅꯨ ꯐꯠꯇꯦ ꯑꯗꯨ ꯋꯥꯍꯩꯗꯣ ꯕꯤꯗꯧ ꯂꯩꯅꯥ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯅꯪ ꯑꯃ ꯇꯨꯀꯠꯆꯩꯌꯦ ꯁꯥꯎꯅꯤꯡꯉꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯨ ꯑꯗꯨ ꯐꯠꯇꯦ ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯍꯧꯅꯗꯦ ꯀꯩꯅꯣ ꯋꯥꯔꯁꯨ ꯅꯪꯉꯁꯨ ꯀꯞꯄꯁꯨ ꯃꯤꯀꯨꯞ ꯑꯃ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯎꯅꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈꯪꯕ꯭ꯔꯥ ꯄꯩꯁꯥ ꯀꯣꯛꯊꯣꯡ ꯑꯃ ꯄꯥꯏꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯀꯣ ꯁꯤꯈ꯭ꯔꯁꯨ ꯃꯃꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯏꯅꯥ ꯊꯤꯕ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯍꯥꯏ ꯑꯗꯨ ꯉꯥꯡꯉꯤꯁꯤ ꯌꯦꯡꯉꯨ ꯁꯤꯅꯤ ꯈꯨꯗꯨꯝꯅ ꯁꯨꯖꯟꯒꯅꯤ ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯍꯧꯅꯗꯦ ꯐꯠꯇꯦꯀꯣ ꯕꯨꯂꯣꯛꯇꯨ ꯃꯥꯝꯃꯒꯤ ꯃꯈꯨꯠꯇ ꯅꯠꯇꯦ ꯚꯨꯠ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯅꯦ ꯑꯣ ꯚꯨꯠ ꯅꯣꯏ ꯅꯈꯨꯠꯇ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯕꯠ ꯍꯥꯏꯅ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯕꯤꯗꯧ ꯂꯩꯅꯥ ꯗꯥ ꯇꯅꯨ ꯅꯨꯡꯁꯤꯕꯅꯤ ꯕꯣꯕꯤ ꯍꯣꯁ ꯑꯩꯈꯣꯏꯗꯤ ꯀꯅꯥ ꯌꯦꯡꯅ ꯍꯤꯡꯗꯣꯏꯅꯣ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗ ꯍꯤꯡꯂꯒ ꯀꯥꯟꯅꯗꯦ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗꯨꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨꯗꯣ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛꯅ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦꯅꯦ ꯕꯦꯟꯗꯧ ꯂꯩꯅꯥ ꯃꯤ ꯍꯥꯏꯗꯣ ꯃꯤꯒꯤ ꯃꯔꯥꯏꯕꯛ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯗꯣꯏꯗꯤ ꯅꯨꯡ ꯄꯥꯛꯅ ꯊꯥꯁꯨ ꯁꯤ ꯄꯣꯟꯇꯦ ꯈꯟꯕ꯭ꯔ ꯑꯗꯨ ꯈꯨꯗꯨꯝꯁꯨ ꯎꯠꯂꯤ ꯑꯩꯒꯤ ꯈꯨꯗꯨꯝ ꯎꯔꯦꯅ ꯗꯥ ꯇꯅꯨ ꯅꯪ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯀꯣ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯀꯔꯤꯝ ꯈꯨꯝꯃꯛꯇꯦ ꯕꯦꯟꯗꯧ ꯂꯩꯅꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯤꯀꯨꯝ ꯇꯝꯃꯁꯨ ꯋꯥꯔꯤ ꯁꯨꯅꯗꯅ ꯅꯣꯛꯃꯤꯟꯅꯗꯅ ꯇꯧꯅ ꯁꯨꯅꯩꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦꯀꯣ ꯆꯥꯔꯒꯇ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯑꯍꯥꯎꯕ ꯊꯨꯝ ꯆꯥ ꯄꯤꯊꯛꯒꯇ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯀꯣ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯊꯃꯣꯏ ꯇꯤꯡꯕ ꯕꯦꯟꯗꯧꯅ ꯊꯃꯣꯏ ꯇꯤꯡꯅ ꯆꯥ ꯉꯥꯡꯕ ꯀꯞ ꯑꯃ ꯄꯤꯊꯛꯄꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯗꯥꯀꯨꯒꯤ ꯈꯨꯗꯨꯝꯅꯤ ꯑꯩꯒꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯣ ꯃꯃꯥ ꯍꯣꯏꯑꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯣꯛꯁꯤꯑꯕꯀꯣ ꯂꯩꯅꯥ ꯑꯩ ꯂꯩꯔꯤ ꯁꯤꯗꯤ ꯅꯪꯒꯤ ꯍꯥꯏ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯒꯗꯕꯅꯤ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯂꯩꯅꯥꯁꯦ ꯋꯥꯈꯜ ꯄꯤꯛꯈꯠꯄꯣꯠꯅꯤ ꯑꯩꯁꯨ ꯑꯦꯜ ꯕꯤ ꯊꯥꯔꯒ ꯅꯣꯏ ꯃꯌꯥꯝ ꯎꯅꯔꯒ ꯑꯋꯥꯕ ꯀꯌꯥ ꯄꯣꯊꯣꯛꯏ ꯃꯤꯀꯨꯞꯇ ꯑꯋꯥ ꯑꯅꯥ ꯂꯣꯏ ꯀꯥꯎꯔꯤ ꯑꯗꯣ ꯑꯩꯁꯨ ꯅꯣꯡꯉꯥꯜꯂꯕꯒ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂ ꯏꯁꯩ ꯆꯠꯄꯅꯤꯅ ꯉꯟꯅ ꯇꯨꯝꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯇꯨꯝꯁꯤꯠ ꯀꯥꯏꯉꯩ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟ ꯃꯤ ꯐꯠꯇꯕ ꯃꯤꯅ ꯄꯨꯟꯅ ꯄꯨꯟꯁꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯐꯠꯇꯕ ꯃꯤꯗ ꯄꯨꯟꯁꯤꯕꯗꯣ ꯃꯥ ꯍꯌꯦꯡ ꯁꯤꯔ ꯈꯪꯒꯗꯧꯕꯅꯤ ꯀꯣ ꯍꯌꯦꯡ ꯑꯥꯗ ꯋꯥ
ꯂꯩꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯗꯕ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯗꯕ ꯂꯩꯇꯕ ꯑꯃꯀꯣ ꯂꯨꯄꯥ ꯑꯃꯇꯁꯨ ꯗꯥꯟ ꯇꯧꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅ ꯆꯠꯀꯗꯧꯅꯤꯀꯣ ꯗꯥꯇꯅꯣ ꯍꯛꯆꯥꯡꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯄꯨꯟꯁꯤꯁꯦ ꯕꯦꯟꯍꯧꯗꯤ ꯕꯦꯟꯍꯧ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯒꯦꯗ ꯍꯛꯆꯥꯡꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯕꯨꯙꯤ ꯂꯧꯁꯤꯡ ꯌꯥꯎꯔꯤꯉꯩ ꯀꯥꯟꯗ ꯍꯛꯆꯥꯡꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯕꯨꯙꯤ ꯂꯧꯁꯤꯡ ꯌꯥꯎꯔꯤꯉꯩ ꯀꯥꯟꯗ ꯑꯐꯕ ꯀꯔꯃ ꯇꯧꯔꯗꯨꯅꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯒꯅꯤꯅ ꯑꯐꯕ ꯀꯔꯃ ꯇꯧꯔꯕꯗꯤ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯂꯩꯔꯨꯒꯅꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯅꯪꯉꯤ ꯑꯁꯤꯇꯗꯤ ꯀꯥꯎꯒꯅꯨ ꯕꯦꯟꯙꯧ ꯂꯩꯅꯥ ꯍꯛꯆꯥꯡꯅꯒ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯃꯥꯡꯂꯤꯉꯩ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝ ꯇꯤꯟꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯏꯁꯩ ꯌꯥꯝ ꯐꯖꯅ ꯇꯥꯏ ꯐꯖꯅ ꯏꯁꯩ ꯇꯥꯕꯖꯥꯠꯅꯤ ꯕꯦꯟꯙꯧ ꯇꯔꯨꯅ ꯍꯣ ꯑꯗꯨꯅꯤ ꯑꯐꯕ ꯊꯕꯛ ꯇꯧ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯒꯅꯨ ꯀꯣ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯃꯤꯆꯥ ꯁꯤꯖꯨꯅꯒ ꯏꯆꯥ ꯁꯤ ꯍꯥꯏꯕ ꯑꯃ ꯑꯩꯅ ꯃꯤꯆꯥ ꯂꯨꯅ ꯇꯧꯔꯒ ꯑꯩꯒꯤ ꯏꯆꯥ ꯐꯒꯗꯧꯕꯅꯤ ꯀꯩꯅꯣꯅ ꯍꯥꯏꯕꯗꯨꯅꯤ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯍꯥꯏꯔꯝꯕꯗꯣ ꯃꯥꯂꯦꯝ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯀꯣ ꯑꯐꯕ ꯀꯔꯃ ꯇꯧꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯂꯟꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯇꯅꯨ ꯑꯦꯟ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯑꯩꯒꯤ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯦꯜꯕꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯗꯗꯥ ꯇꯅꯨ ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯣ ꯃꯣꯡꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅ ꯀꯨꯏꯗꯤ ꯀꯨꯏꯔꯔꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯀꯅꯥꯅꯣ ꯍꯥ ꯍꯥ ꯐꯦꯁꯕꯨꯛꯇ ꯔꯤꯜꯁ ꯇꯧꯔꯛꯂꯤꯁꯦ ꯑꯩꯒꯤ ꯍꯤꯔꯣ ꯑꯩꯒꯤ ꯍꯤꯔꯣ ꯈꯪꯕ꯭ꯔꯣ ꯈꯪꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯍꯤꯔꯣꯅꯤ ꯗꯥ ꯇꯅꯨ ꯁꯪꯒꯤꯇꯥꯗꯣ ꯀꯩꯕ ꯍꯥꯏꯖꯤꯜꯂꯨꯔꯣ ꯍꯥ ꯃꯥꯃꯥ ꯅꯪ ꯀꯞꯆꯅꯤ ꯀꯞꯄꯣꯏ ꯀꯞꯄꯣꯏ ꯁꯨꯀꯞ ꯀꯞꯄꯣꯏ ꯈꯥꯏꯌꯨ ꯑꯩꯁꯨ ꯗꯥ ꯇꯅꯨꯗ ꯈꯥꯏꯒꯦ ꯃꯔꯥꯏꯅ ꯅꯪꯒꯤ ꯍꯤꯔꯣꯅꯤꯗꯨꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯁꯦꯠ ꯊꯥꯖꯔꯛꯀꯅꯤ ꯗꯥ ꯇꯅꯨ ꯍꯧꯖꯤꯛ ꯅꯪ ꯍꯣꯏ ꯄꯦꯜꯂꯦ ꯑꯩꯉꯣꯟꯗ ꯈꯥꯏꯕ ꯃꯤꯗꯣ ꯁꯤꯖꯔꯒꯦ ꯂꯥꯛ ꯔꯥꯖꯦꯁ ꯗꯥ ꯇꯅꯨ ꯍꯧꯖꯤꯛ ꯅꯪ ꯍꯣꯖꯥꯏꯗ ꯂꯩꯔꯥ ꯅꯠꯇ꯭ꯔ ꯒꯨꯍꯥꯇꯤ ꯂꯩꯔꯣ
ꯑꯩꯉꯣꯟꯗ ꯈꯥꯏꯕ ꯃꯤꯗꯣ ꯁꯤꯖꯔꯒ ꯂꯥꯛꯄ ꯃꯤꯅꯤꯗꯨ ꯎꯔꯦ ꯂꯥꯏꯁ꯭ꯔꯝ ꯆꯅꯨ ꯇꯥꯃꯣ ꯑꯩꯒꯤꯅꯦ ꯂꯥꯏꯁ꯭ꯔꯝ ꯆꯅꯨ ꯇꯥꯃꯣ ꯑꯩꯒꯤꯅꯦ ꯑꯣ ꯃꯣꯏꯗꯤ ꯃꯅꯥꯛꯇ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯦ ꯃꯣꯗꯤ ꯃꯅꯥꯛꯇ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯦ ꯂꯥꯏꯁ꯭ꯔꯝ ꯆꯅꯨ ꯃꯣꯗꯤ ꯃꯅꯥꯛꯇ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯦ ꯅꯠꯇꯦ ꯑꯆꯨꯝꯕ ꯗꯥ ꯇꯅꯨ ꯅꯪ ꯗꯤꯜꯂꯤꯗ ꯂꯩꯔꯣ ꯑꯩ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤꯗ ꯗꯤꯜꯂꯤꯗ ꯂꯩꯔꯥ ꯍꯥꯏꯕ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯏꯆꯟ ꯑꯅꯨꯒ ꯄꯨꯟꯕ ꯎꯏ ꯁꯥꯒꯠꯐꯝ ꯑꯅꯨꯗꯣ ꯏꯆꯟ ꯑꯅꯨꯗꯣ ꯃꯣꯗꯤꯒꯤ ꯃꯌꯨꯝ ꯀꯗꯥꯏꯗ ꯂꯩ ꯀꯗꯥꯏꯗꯅꯣ ꯑꯣ ꯒꯨꯖꯔꯥꯠꯇ ꯍꯥꯏꯗꯤ ꯗꯥ ꯇꯅꯨꯒꯤ ꯍꯤꯔꯣꯅꯤꯗꯣ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯥꯔꯃꯤꯔꯣ ꯌꯥꯝ ꯁꯥꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯥ ꯗꯥ ꯇꯅꯨꯒꯤ ꯍꯤꯔꯣꯅꯤꯗꯣ ꯊꯕꯛ ꯇꯧꯔꯨꯕ꯭ꯔꯥꯕ ꯒꯨꯖꯔꯥꯠꯇ ꯑꯥꯔꯃꯤꯔꯣ ꯑꯣ ꯐꯩꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯥꯔꯃꯤꯒ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯗꯥ ꯇꯅꯨ ꯃꯤꯅꯁꯨ ꯁꯪꯒ ꯇꯧꯕꯤꯗ꯭ꯔꯦ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯀꯣ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯀꯩꯁꯨ ꯄꯥꯏꯗꯕꯅꯤ ꯕꯦꯇꯣꯡꯒ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯤꯅꯁꯨ ꯁꯪꯒ ꯇꯧꯕꯤꯗ꯭ꯔꯦ ꯇꯥꯃꯣ ꯇꯅꯨ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤꯔꯣ ꯒꯨꯖꯔꯥꯠꯇ ꯗꯥ ꯇꯅꯨ ꯍꯣꯏꯗꯤ ꯁꯪꯒ ꯆꯥꯎꯅ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯁꯪꯒꯒ ꯂꯩꯖꯗ꯭ꯔꯦ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯊꯕꯛ ꯇꯧꯗꯕꯅꯤꯅ ꯃꯤꯅꯒ ꯑꯩꯈꯣꯏꯁꯦ ꯍꯟꯅ ꯌꯦꯡꯕꯤꯗꯦꯗ ꯗꯥ ꯇꯅꯨ ꯑꯩ ꯄꯨꯖꯥꯗ ꯂꯥꯛꯀꯅꯤ ꯇꯥꯃꯣ ꯂꯩꯔꯗꯤ ꯎꯅꯁꯦ ꯒꯨꯖꯔꯥꯠꯇꯅꯤ ꯍꯣꯏ ꯍꯥꯏꯕ ꯒꯨꯖꯔꯥꯠꯇꯅꯤ ꯈꯪꯉꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯨꯅꯤ ꯇꯥ ꯇꯅꯨꯗꯤ ꯀꯣꯏꯔꯦ ꯆꯥꯡ ꯑꯃ ꯀꯣꯏꯔꯝꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯗꯤ ꯀꯣꯏ ꯐꯪꯗ꯭ꯔꯦ ꯊꯕꯛꯁꯨ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕꯅꯤꯅ ꯑꯗꯨꯅ ꯃꯤ ꯁꯪꯒꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯗꯥ ꯇꯅꯨ ꯏꯁꯩ ꯍꯜꯂꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯣ ꯑꯣ ꯇꯝꯃꯣ ꯍꯥꯏ ꯍꯣꯏꯗ ꯁꯥꯗꯤ ꯁꯥꯔꯝꯒꯅꯤ ꯒꯨꯖꯔꯥꯠꯁꯦ ꯄꯩꯁꯥꯒ ꯄꯥꯏꯖꯗꯦ ꯀꯣꯏꯗꯦ ꯀꯗꯥꯏꯗꯁꯨ ꯀꯣꯏꯗ꯭ꯔꯤ ꯀꯥꯏꯗꯁꯨ ꯀꯩꯗꯧꯅꯤ ꯗꯥ ꯇꯅꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯃꯤꯒꯤ ꯃꯤ ꯃꯠꯇꯅꯤ ꯃꯔꯨꯞꯀꯤ ꯃꯔꯨꯞ ꯃꯇꯅꯤ ꯒꯨꯖꯔꯥꯠꯇ ꯂꯩꯒꯦꯔꯥ ꯗꯤꯜꯂꯤꯗ ꯂꯩꯒꯦꯔꯥ ꯕꯣꯝꯕꯦꯗ ꯂꯩꯒꯦꯔꯥ ꯑꯃꯦꯔꯤꯀꯥꯗ ꯂꯩꯒꯦꯔꯥ ꯐꯣꯔꯦꯟ ꯖꯍꯥ ꯄꯩꯁꯥ ꯄꯥꯏꯗꯕ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯗꯥ ꯇꯅꯨ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧ ꯍꯥꯏ ꯇꯝꯃꯝꯗꯕ ꯍꯥꯏꯇꯥꯔꯦ ꯗꯗꯥ ꯇꯅꯨꯅ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯤꯕ ꯄꯨꯡꯖꯦꯕ ꯃꯤꯅ ꯑꯩꯅ ꯍꯨꯟꯕꯅ ꯀꯩ ꯍꯥꯏꯕ ꯄꯨꯡꯖꯦꯕ ꯃꯤꯅ ꯑꯩꯅ ꯀꯣꯟꯕꯅꯦꯕ ꯗꯥ ꯇꯅꯨꯒꯤ ꯑꯉꯥꯡ ꯀꯌꯥꯅꯣ
ꯗꯥ ꯇꯅꯨ ꯑꯩꯈꯣꯏꯅ ꯄꯥꯏ ꯆꯦꯅꯦꯜꯁꯤ ꯑꯗꯨꯝ ꯄꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤꯗ ꯁꯨꯝ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅꯀꯣ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯤ ꯁꯔꯒꯒꯤ ꯑꯝꯕꯔꯥꯕꯇꯤ ꯑꯣꯏꯗꯣꯔꯦ ꯑꯗꯨꯅꯤ ꯌꯦꯟꯙꯧ ꯂꯩꯅꯥ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯂꯣꯏꯅ ꯃꯥꯟꯅꯗꯦ ꯃꯁꯤ ꯑꯩꯒꯤ ꯇꯧꯖꯔꯛꯄ ꯀꯔꯃ ꯐꯣꯟꯅꯤꯀꯣ ꯑꯗꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯥꯗꯔ ꯄꯥꯈꯪ ꯑꯩꯉꯣꯟꯗꯕꯨ ꯑꯉꯥꯡ ꯀꯌꯥꯅꯣꯀ ꯍꯥꯏꯔꯅꯨ ꯗꯨꯔ ꯑꯩ ꯀꯌꯥ ꯀꯣ ꯍꯥꯏ ꯗꯗꯥ ꯇꯅꯨꯒꯤ ꯏꯕꯦꯝꯃꯗꯨ ꯍꯪꯕꯅꯤ ꯗꯥ ꯇꯅꯨꯒ ꯂꯩꯃꯤꯟꯅꯩꯗꯣ ꯑꯉꯥꯡ ꯀꯌꯥꯅꯣ ꯍꯪꯕ ꯑꯗꯨ ꯄꯥꯈꯪꯗꯣ ꯐꯥꯒꯦꯅ ꯇꯧꯕꯁꯨ ꯐꯥ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯃꯅꯥꯛ ꯆꯪꯉꯗꯤ ꯅꯣꯏ ꯁꯤꯒꯇ ꯉꯥꯏꯔꯅ ꯍꯥꯏꯕꯗꯨꯗꯤ ꯀꯤꯔꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯒꯅꯨ ꯀꯣ ꯑꯩ ꯍꯥꯏꯒꯠꯀꯅꯤ ꯍꯥꯏꯒꯠꯀꯅꯨꯗ ꯗꯥ ꯇꯅꯨ ꯁꯨꯝ ꯅꯨꯡꯁꯤꯅ ꯍꯪꯉꯤꯃꯤꯗ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯧ ꯇꯥꯃꯣ ꯇꯅꯨꯒ ꯍꯣꯁ ꯀꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯁꯤ ꯗꯗꯥꯁꯦ ꯑꯩꯉꯣꯟꯗꯒꯤ ꯃꯈꯥꯏ ꯑꯉꯥꯡ ꯃꯥꯜꯂꯦꯕ ꯉꯥꯏꯈꯣ ꯁꯥꯗꯥ ꯁꯦꯝꯒꯦ ꯁꯗꯥꯁꯤꯒ ꯂꯩꯔꯦ ꯁꯤꯒꯦ ꯁꯨꯅꯨ ꯂꯩꯔꯦ ꯗꯥ ꯇꯅꯨ ꯁꯤꯒꯦ ꯁꯗꯥ ꯂꯩꯔꯦ ꯗꯥ ꯇꯅꯨ ꯁꯤ ꯒꯨꯖꯔꯥꯠꯀꯤ ꯁꯥꯗꯥ ꯅꯠꯇꯦ ꯑꯁꯥꯝꯒꯤ ꯀꯁꯥꯔꯒꯤ ꯁꯥꯗꯥꯅꯤ ꯃꯥꯒꯤ ꯂꯃꯟ ꯁꯤꯡꯉꯝꯗꯅ ꯊꯛꯇ ꯀꯥꯗꯣꯔꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ ꯂꯃꯟ ꯍꯥꯏꯅꯨꯗ ꯕꯦꯟꯗꯣꯂꯦꯅ ꯅꯣꯏꯒꯤ ꯑꯗꯣ ꯁꯥꯗꯥꯗꯣ ꯅꯠꯇꯦ ꯕꯤꯃꯣꯜ ꯔꯖꯅꯤꯀꯥꯟꯇꯅꯤ ꯇꯥꯃꯣ ꯇꯅꯨ ꯅꯪ ꯀꯅꯥꯅ ꯄꯣꯛꯂꯤꯅꯣ ꯕꯤꯃꯣꯜ ꯔꯟꯖꯅꯤꯀꯥꯟꯇꯁꯨ ꯑꯗꯨꯝ ꯆꯥꯏ ꯑꯩꯁꯨ ꯇꯥꯃꯣ ꯇꯅꯨ ꯅꯪ ꯀꯅꯥ ꯄꯣꯛꯂꯤꯅꯣ ꯍꯥꯏ ꯃꯣꯏ ꯄꯨꯄꯨꯅ ꯄꯣꯛꯏ ꯃꯥꯜꯂꯦ ꯃꯥꯛꯁꯦ ꯑꯩꯉꯣꯟꯗ ꯄꯣꯛꯄ ꯃꯤꯗꯣ ꯎꯍꯧꯗ꯭ꯔꯦ ꯑꯣ ꯎꯍꯧꯗ꯭ꯔꯦ ꯗꯥ ꯇꯅꯨꯁꯦ ꯅꯨꯡꯉꯥꯏꯇꯦ ꯗꯥ ꯇꯅꯨ ꯃꯇꯝꯁꯦ 11:45 ꯇꯥꯔꯦ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯉꯝ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯊꯥꯗꯣꯛꯇꯣꯔꯦ ꯍꯥꯏ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯗꯥ ꯇꯅꯨ ꯄꯣꯊꯥꯔꯁꯤꯀꯣ ꯗꯁꯥ ꯍꯥꯏꯅꯈꯤꯕ ꯈꯣꯠꯅꯈꯤꯕ ꯄꯨꯝꯅꯃꯛ ꯁꯥꯎꯅꯔꯨꯁꯤ ꯋꯥꯔꯧ ꯄꯨꯔꯧ ꯇꯧꯅꯔꯨꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯨꯅꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩ ꯁꯥꯗꯥ ꯅꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯆꯠꯈ꯭ꯔꯦ
ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯃꯤꯅꯤꯠ 35 ꯄꯨꯡ 12 ꯇꯥꯔꯅꯤ ꯁꯇꯔꯗꯦ ꯆꯪꯉꯅꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯅꯥ ꯌꯦꯛꯇꯅ ꯀꯣꯠꯂꯦ ꯎꯅꯁꯤ ꯅꯥꯗꯕ ꯌꯦꯛꯇꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯅ ꯊꯦꯡꯉ ꯃꯇꯝ ꯑꯁꯤꯗ ꯗꯗꯥ ꯇꯅꯨ ꯑꯦꯟ ꯕꯦꯟꯗꯧ ꯂꯩꯅꯥ ꯆꯤꯇ꯭ꯔꯥ ꯍꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯁꯞꯄꯣꯔꯠ ꯇꯧꯅ ꯃꯥꯏꯌꯣꯛꯆꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯂꯣꯏ ꯀꯥꯏꯅꯔꯁꯤ ꯀꯣ ꯗꯥ ꯇꯅꯨ ꯒꯨꯗ ꯅꯥꯏꯠ ꯃꯇꯝ ꯂꯩꯕꯗ ꯅꯥꯗꯕꯤꯗ ꯑꯣꯏꯌꯨ ꯃꯃꯥ ꯍꯌꯦꯡ ꯗꯤꯟ ꯐꯥꯏꯕꯔ ꯍꯥꯏ ꯉꯝꯗꯦꯗꯣ ꯑꯣꯀꯦ ꯑꯗꯨꯁꯨ ꯍꯥꯏꯔꯛꯎ ꯇꯥꯃꯣ ꯇꯅꯨ ꯀꯅꯥꯅ ꯄꯣꯛꯂꯤꯅꯣ ꯈꯨꯝꯂꯛꯎ ꯑꯣꯀꯦ ꯗꯥ ꯇꯅꯨ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯗꯧ ꯂꯩꯅꯥ ꯒꯨꯗ ꯅꯥꯏꯠ ꯅꯥ ꯌꯦꯛꯇꯕ ꯀꯣ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯀꯞꯄꯒ ꯅꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤꯅ ꯑꯗꯨ ꯀꯥꯎꯕꯤꯔꯒꯅꯨꯀꯣ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯃꯅ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯣ ꯑꯣꯀꯦ ꯗꯗꯥ ꯇꯅꯨ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯗꯥ ꯇꯅꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯉꯥꯏꯈꯣꯍꯦ ꯍꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯗꯥ ꯇꯅꯨ ꯄ꯭ꯂꯤꯖ ꯗꯥ ꯇꯅꯨ ꯕꯥꯏ ꯕꯥꯏ ꯕꯦꯟꯊꯧ ꯂꯩꯅꯥ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯍꯌꯦꯡ ꯑꯩ ꯏꯁꯩ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯦꯡꯉ ꯇꯨꯝꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯗꯥ ꯇꯅꯨ ꯀꯥꯏꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ